ꯑꯃꯨꯛꯀꯁꯨ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯦ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯣꯡꯕꯁꯤ ꯐꯣꯡꯂꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯇꯒꯤ ꯄꯥꯎ ꯃꯁꯛ ꯈꯥꯏꯅ ꯇꯝꯃꯤꯟꯅꯁꯤ꯫ ꯃꯨꯝꯕꯥꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯁꯛꯁꯨ ꯑꯃꯁꯨꯡ ꯂꯣꯟ ꯈꯦꯠꯅꯕ ꯃꯌꯣꯜ ꯑꯃꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:40 ꯇꯥꯕꯗ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝ ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞ ꯑꯃꯒ ꯅꯛꯅꯅ ꯂꯩꯕ ꯀꯂꯤꯅꯥ ꯃꯦꯟ ꯁꯤꯒꯅꯦꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝ ꯂꯧꯅꯕ ꯊꯣꯛꯂꯛꯄꯗ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯅꯥꯛꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯀ꯭ꯋꯥ ꯃꯍꯤ ꯁꯤꯠꯆꯤꯜꯂꯝꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯃꯥꯡꯂꯨꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ C-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯂꯤꯂꯣꯡꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯥꯔꯆ 10ꯗꯒꯤ 22 ꯐꯥꯎꯕ ꯄꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯂꯥꯌꯦꯡꯈꯤꯕ ꯀꯟꯁꯜꯇꯦꯟꯠ ꯗꯥꯛꯇꯔ ꯑꯌꯨꯕ ꯀꯧꯕ ꯗꯣꯛꯇꯔ ꯑꯃ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯨꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖꯅ ꯄꯤꯈꯠꯂꯛꯄ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯄꯤꯗ ꯊꯤꯗꯣꯛꯄꯤꯅꯕ ꯋꯥꯀꯠꯂꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯤꯕ ꯌꯥꯕ ꯊꯤꯅꯔꯕ ꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯍꯜꯂꯛꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂꯨꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯃꯍꯥꯛꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯀꯥꯎꯕꯗꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯍꯥꯡꯗꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯉꯔꯥꯡ ꯐꯥꯎꯕꯗ 249 ꯂꯩꯔꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯑꯣꯏ 182ꯗ ꯍꯟꯊꯔꯛꯈ꯭ꯔꯦ꯫ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯑꯃꯗꯤ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 1humd꯭ꯔꯥꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯅ 113ꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ 85ꯅꯤ꯫ ꯉꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯇꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ 9, ꯄꯤꯁ ꯍꯣꯁꯄꯤꯇꯥꯜ ꯄꯣꯔꯣꯝꯄꯥꯠꯇ ꯃꯤꯑꯣꯏ 23, ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯑꯣꯏꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯃꯦꯇ꯭ꯔꯝꯗ ꯃꯤꯑꯣꯏ 21, ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯖꯪ ꯁꯔꯀ꯭ꯌꯨꯠ ꯍꯥꯎꯁꯇ ꯃꯤꯑꯣꯏ 9, ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯖꯤꯔꯤꯕꯥꯝꯗ ꯃꯤꯑꯣꯏ 28, ꯀꯥꯡꯄꯣꯛꯄꯤꯒꯤ KGBS ꯁꯥꯏꯀꯨꯜꯗ ꯃꯤꯑꯣꯏ 2, ꯅꯣꯅꯦꯒꯤ ꯇꯦꯡꯈꯣꯡꯖꯪ ꯁ꯭ꯀꯨꯜ ꯃꯤꯑꯣꯏ 2, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DEIC ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ 1, JNB ꯃꯥꯎꯗ ꯃꯤꯑꯣꯏ 19, ꯇꯃꯦꯡꯂꯣꯡꯒꯤ JNB ꯗꯨꯏꯒꯥꯏꯂꯣꯡꯗ ꯃꯤꯑꯣꯏ 2, ꯇꯦꯡꯅꯧꯄꯥꯜ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯍꯥꯎꯁꯇ ꯃꯤꯑꯣꯏ 15, ꯊꯧꯕꯥꯜꯒꯤ GNM ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯗ ꯃꯤꯑꯣꯏ 12, ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯥꯟꯕꯒꯤ ꯗꯥꯔꯨꯜ ꯎꯂꯨꯝꯗ ꯃꯤꯑꯣꯏ 23, ꯎꯈ꯭ꯔꯨꯜꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯎꯈ꯭ꯔꯨꯜꯗ ꯃꯤꯑꯣꯏ 5 ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯁꯔꯚꯤꯂꯦꯟꯁ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏ 3,252 ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯄꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯅꯔꯁ 13, ꯗꯣꯛꯇꯔ 3 ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ C-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯃꯨꯝꯕꯥꯏꯒꯤ ꯋꯥꯈꯠ ꯍꯣꯁꯄꯤꯇꯥꯜ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯊꯤꯡꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ C-19 ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯅꯔꯁ 13 ꯑꯃꯁꯨꯡ ꯗꯣꯛꯇꯔ 3 ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ C-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯟꯇꯥꯃꯦꯟꯠ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ C-19 ꯅꯥꯕ ꯃꯁꯤꯡ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕ ꯑꯃꯁꯨꯡ ꯊꯨꯅ ꯁꯟꯗꯣꯔꯛꯈꯤꯕ ꯑꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯦꯁ ꯇꯧꯕꯗ ꯑꯅꯤꯔꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯅꯠꯇ꯭ꯔꯒ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯅꯥꯕ ꯑꯃꯁꯨꯡ ꯅꯔꯁ 250 ꯍꯦꯟꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯑꯥꯎꯠꯄꯦꯁꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯁꯤꯡ ꯂꯦꯞꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯀꯟꯇꯤꯟ ꯑꯗꯨꯅ ꯑꯅꯥꯕꯁꯤꯡ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡ ꯑꯗꯨꯗ ꯆꯤꯟꯖꯥꯛ ꯄꯤꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ C-19 ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥ ꯑꯃꯔꯣꯝ ꯃꯐꯝꯁꯤꯡ ꯁꯤꯜ ꯇꯧꯁꯤꯟꯕ ꯑꯃꯁꯨꯡ ꯋꯥꯐꯔ ꯖꯣꯟꯁꯤꯡ ꯁꯦꯝꯕ ꯌꯥꯎꯅ ꯑꯀꯟꯕ ꯀꯟꯇꯦꯟꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯂꯂꯣꯡ ꯑꯗꯨ ꯗꯤꯁꯦꯝꯕꯔꯗ ꯆꯤꯅꯥꯗ ꯑꯍꯥꯟꯕ ꯈꯪꯂꯛꯈꯤꯕ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ C-19 ꯑꯃꯅ ꯊꯣꯛꯍꯟꯕ ꯑꯅꯥꯕ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯅꯤ꯫ ꯏꯀꯣꯟ ꯀꯣꯟꯕ C-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯇꯦꯁꯠꯀꯤ ꯃꯇꯨꯡ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ 4ꯒꯤꯗꯃꯛ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯅꯧꯅ ꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡ ꯈꯛꯇꯗ ꯑꯀꯟꯕ ꯂꯥꯛꯁꯤꯟꯕꯒꯤ ꯂꯂꯣꯡ ꯑꯗꯨ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯅ ꯂꯃꯥꯏ 10 ꯄꯥꯟꯕ ꯗꯣꯀꯨꯃꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯨꯝꯕꯥꯏꯗ ꯂꯩꯔꯤꯕ ꯋꯥꯈꯥꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯑꯃꯁꯨꯡ ꯅꯔꯁ ꯄꯨꯟꯅ 250 ꯍꯦꯟꯅ ꯇꯦꯁꯠ ꯇꯧꯔꯤ꯫
sathiraba laina laicha C19 na khwaidigi hena sokhanba India gi asobo city singi manungda Mumbai su amani city asida Maharashtra gi anaba satrek nipugu manga gi manungda samri gi yankhai gi nipan lai laiba asida C19 gi anaba masing khwaidigi yamna lairiba mafam asida laichat asida gi anaba nipugu manga sikre amasum asibasing adudagi kuntra Mumbai digi ne Mumbai city asi Asia da khwaidigi sauba Islam singi manungdagi ama Darabi lairiba mafam amane haukiba sayolda asauba Islam asida C19 na miyoi manga nabagi manungda ama sikre square kilometer manga gi manungda Islam asida miyoi lakh tara hena lai Mumbai gi Darabi kauba mafam aduda C19 na naba ahum suba miyoi oina masagi sahi kuntraga manga suraba doctor ama C19 positive oikre ma quarantine tokre ama su ma ka samnakiba miyoi punamang ado isolate tonaba thiba hokre Doctor adugi imung manungsu quarantine tokre Union Health Ministry na ngasi phungdokkibada India gi mafam sinba thungbada hauki haujuk pawbada sathiraba laina laisa C19 gi layongsing miyoi kyada lairakpadagi test tawbada miyoi lising mari henbada laisat asi positive oikre aduga laisat asi positive oiraba anaba miyoi sing adugi manungdagi sibagi masingna miyoi chama henkre hairi maru oiribo wafam amadi C19 na naba India gi apunba masing asigi anaba lising ama rom henbadi haukiba thada Delhi da Nizamuddin area da pangthokiba Islamic Sheikh Tabligh Jamaat haiba kanglop aduna sinkiba thauram aduda yauruba singa mari lenaba singni haina su pauksi asina phungdorali aduga yamna angakpa paw manamu kaisu sathiraba laina lacha C19 positive oire hairi pauksi myam loipuktaminasi USA gi New York ki Bronson Zoo da thamba kai amada sathiraba laina lacha C19 positive oiramadagi Manipur Zoological Garden iroi semarasu section tharong lokhat pa hokre Bronson Zoo da thamba kai ama laichat asigi positive oiramba adudagi laibak asida lairiba zoo singnesu section tharang sing lokhatnaba Ministry of Environment Forest and Climate Change na state sing da khangalakre hairi Ministry na piba instruction matung ina ngasidagi iroi semada lairiba Manipur Zoological Garden su section thorang asi lokhat khibani amasum animal attendant sing sarang da sangba matamda protective equipment sing upnaba amadi disinfectant sizinabagi thabak lokhat khre hairi sarang da thamliba sa sing maru oina sahing chaba sing kupna yengnaba amasum singnaba yaurabadi sample lawraga test tawnaba su khangalakli haina pauksisigi khuthang na phongdoragli aduga mayam Pau amatanga aroi boin hapsaramge miyoi ama utupna thomadagi ICU da laikatna kre ngasi ayu pung 3:30 tabada Yaripok police station gi manung sanma Yaripok Visnuhar lamgi wahauda masimnaw khatnabagi thawdokta imung amagi miyoin ahumna utupna thomada ama ICU da laikatna kre anina siningsita hinghaure thawdo asida chenaba miyoi ahum police na phajan kre hairi thawdo asigi matangna press na phangba pauna hairibada Yaripok Visnuhar lairiba kaisam lokhon amasum mahaki loinabi Sobita amasum masanupa Dinesh hairiba miyoi asida lokhon gi mayamba kaisam Raghu gi loinabi Prema masanupa Mani Sauba amasum Danabirna makokta utupna thongki thawdo aduda lokhon phibam luna sokpadagi konung mamangda leiba advanced hospital gi ICU da laikatnari Sobita amasum Dinesu hospital asida laikanakhi thawdo asigi pau phangmaga Porompat police station gi team ama laktuna senariba miyoi singdu fakatkre thawdo asigi matangda soklaba Sobita na phungdorakhibada kaisam Raghu gi loinabi Premana lusinglaga masanupa aniga loinana maki mayumda lakhi matamduda mahak bathroom da lei makoina lakribadu kariguma khara haigadaba oiramgani haiduna tholakpada utupna thomlakhibane thawdoktuda isanupa amasum ipuroibasu chensilakpada makoina utupna thombadagi asok apan nangkhibane maki mapuroibadi hauzik gyan tadana ICU da laikatnari hainasu pauksi asina phongdorode aduga mayam aina pakhibda langhiba sokhibi yors mayam nangakpigani adu anobo pawlakpa update tawjarke share ga mayam video simatang solution jarage and thank you